Lamphelgi BRTF Holdun Salib Lambiasi Sahi Kagi Mamang the Semlak Tabanaka and a Pibum Shoksele, Nasi Pobomari Lane of Sina, Miang Sangri. Miang Tabi Sing Taram Noxabulina Pau Sandro Pizri. Singi Manung Hansin Mamapam Singdi Laidana Lampel Police Station Sandi Mamang Pangna BRTF ki office Paulun Salibalam BSC Marie Lane Singna Yang Sin Bida Badagi Nong Pibam Soksin Behenzelakli Lamdamadungi Muykiana Pongdoropada Lambiasi Nongju Tagi Matamda Sing Tumba Aduga Nintam Tagi Matamdana Ofulka Hena Ho Badagi Lambiasi the set Padamiam Kudong Satabuka Mayok Nadun Lakli Sahi Mari Mangaki Mamang the Lambiasi Semzindre Marie Lane Sing that Kangan Krabasu Ngasi Pauba Hanna Pauba Yang Bidri Harry State ki Pandigi Senpam Power National Highway Lambi Sembra Season Tokuna Lady Marueraba Infalgi 0 kilometer that Lady Balambi Asidi Nasi Power Yang Sindre Masinamara Muduna Lambi Sita Saliba Mioikiana no Mugi Kudung Sadaba Hengalli Hena Fundorli Sentokpa the Lami Patabina Asia Soy with Chokpana Yawsim Asumati Yawre was using Lady Pim the Burisni Songi Canada Songi side Amadi Sem Gazu Somdi Sembu Hive, Kanamana Tabidri, who's Boba. Nongju Chuba Matam, they Dumana Lambika Nan Matam, the Sumimati Angang, Pimza Nandu, with the Ayung Matamda, Tushan Chapangang, Nandu, the Mayamto, Mayamio. Lambi say to Matamda, Manipur Sarkar Mari Lane of Sinami and Sangduna, Landamadongi, Praza Singyawa Basiko and View, Hina Sarkar reporting sincerely. Kwagi PWD Kwagi Marilena Board 30 Bibabsina, Hariba Lambi se, Masi Atuma Tam the Senzambu, Senjan Dragadi, Masi Lambi for the Yama Kudong Tibo, wait a Masi, Sahi Manga, Taruti Sure, I know Wakani Kalimasi PWD Road or Regasu Masi Kolas Habida Bokore, I don't know Kwagi Biartepi, Sinau Sina Masi Kolas Habida, but the game when and Mogi Biarte Garishin Laga Nunka Hitopi, Nunsa Kragatai, and the Yin Nong Tarakanda Ushi. Sumain upun Pazali, aduga nong tadra matam ni upun ji thungba sina ngasai upun hoba sina ngasai sinus tawa lok thungba makal makha kaya gi laina si amati puthoi haina masi Istv gi sinau singda aina wahi si tamjaning mo phamni Naga Kuki Irang the Kunjal Singh Kul Tadok to the Senary Gaida Mui Lak Mangam Kundaba Yagal Pak Sarwa Tampak Ama Manmana Loxalamle. Here must the report. Masi mayam na di thaza biroi masi fake ni masi evidence ni mayam na su khang biu 1992 phauba masi the pillar number 87 se tik na hakle heraga masi the thanam mi ba ekhui madu u howi imit mak na khang howi adai di ichini naw ku kisinga krigum ba khitang conflict oibadagi ekhui su Burma se sahi tara mu hena changlaktre matam adu the pillar do ekhui u hodri ba matam du the mang hokre adai di ngasi ekhui na Masida Singdo Koduk le Herega, I could give pillar number Simapam Asine, Henangaiso, Burma Habedegi, I could see Jingza Walaga, I could Gaitin Kana Ribnina, Madu Singdo Kodoga Tambus, I could Gize, the Sing Hibene. Adubo, Lambudi Mun Hopchin Cre, kilometer animal Hopchin Cre, Hodik pillar number 87 say, the kilometer animal Silaga Laire. Adegi Equishu, Kamhana Tobra, I could lam Sida Equi Lamgi Mapuga Sutana the Duna. Masida Kamhain Masiung Lambra, Hibasi, Matam Adu the game or Sida so equi Heramiaba. Kerigum border fencing Lagaso, Hanagi Ariba border Asida, fencing to Bio Hibasi, equi government of India the Su, government of Manipur the equi Masi Hainingi. Jose Quina Leger from C border pillar number IT 7 Amadi IT at Kimman Equi Marakta Leva, Aduma Saring 5 village ki Mapamani, Mafamasida, Equi Matamamada, Manipurgi. Boundary Oirami have a say Masilam is Ru Oirame have a say I couldn't make a thing of a fang. I soon may acquaint with it later from Sikadai no other Kari Kulgi Saruno, Mafam Sigi, Maru Viscari. Oh, what's the Okina lady Bomopumsi? Chari Pai Koe Aduga Border Pillar 87 80 Mayaida, Lepi Bani, Okimiamsi, Aduga Karigino Arakashi witness Amana, board 95 Battalion Border Security Force na 1988 Paul later may have a witness Amana Bangar she Shina proof oibi. Left side yung momentum the 50 meters lap na lay Bangar she. Aduga right side shina 150 meters kuma lap na lay.
shung chawa area shida BSF au PK kidar se mana luchina labor si force at least 100 kumadi shuram gani haina khali Bangladesh leiramaga 86 na 87 88 border pillar na manung changba leiba habji oithokro haina khali PK kidar haina mana luchilaga leiramba BSF se ashina khoi miyam da Manipur intihasa India gi intihasa proof to bi yaba statement amani karigino hairaga akhoi gi Bangladesh leiramaga border pillar na manung changaga BSF na mayama gi lamda sange habdi intihasa leiram gi do mande adu hozik akhoi sina utpana karino hairaga leiriba BSF tariba khunsi asi akhoi gi India gi khunni India gi lamni Manipur gi lamni sida tariba si akhoi lamnga ibni asi gi witness oina border pillar 86 87 gi 88 si manung chang khibise asi akhoi damakti yam asop oigini alan oigini habagi hojik phawda akhona border pillar se akhona leirib mafam sidagi hojik anaw mafam se kyam lapi aduga Manipuri lam hojik phawda kyam chawna ma hojik akhoina measurement tawbada mangi bese kilometer ani hena mangi ne border pillar 87 se changi se kilometer amatang kha ani hena changi ne adu square kilometer da yam chaw mangi ko square kilometer di yam chawna mangi adu asi mangi ba lamse akhoina kanbu taradi Manipur ki development program ama pukhatpada Manipur pudam nungai ge doba lam ama se sida leiri ne more than 5 lakhs population taba yaba lam mang ba habisi di yam mang kharabani habisi statement am pining haje akhuna ukhre mamangda akhoi ipa ipu sina saibol amade nongna khungdarakpa charingphai ani gi marakta akhoi gi Myanmar ga tainaba mafamda karama mafamda ipa ipu sina akhoi gi boundary pillar se haktuna thamamage amadi akhoi gi khudam changdam miyamna ubikhre masigi pillar simak hana leramba ariba sidagi kilometer ama makhai dagi na ani phawi manungda changchalaga yunglakpanina mafam sigi praja singna boundary nauna yunglakpa boundary pillar se sathina kanna yaningde makhoigi maigedagi mafam sida boundary pillar leifam thokte haibase khunja singna government gi mafam da yohan bi haiduna yamna kanna wakalakpa wafam oiri loinana masi makha tarakpo ina laksaningi base akhoigi border fencing ase lakpa matamdadi sigi mafam sidagi amuk 1.5 natragana 1 kilometer changshalaga amuk tarakada maramna mafam sigi khunja singdi leitabam khangdaba tumham chamam khangdaba phibam amada awaba mayakna duna leire Istv news gi dama khwapam nawolona na pawdam jeriba Richard Ranjan Chandel district Charin 5 village Masa kanjenaba phuna kanglol nupi singda pak sana tambiragani haina Eastern Thangta organization thadrok pacherolmana khanglale hoje pak martana tenba brem tanglomani se adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre live staff syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba live staff capsule shu phangbigani live staff syrup amadi live staff capsule naraga laing babudi narjingai da successful hobana hena fai Shija Piles Week February tang kunithoidagi kuntaret fauba free surgery OPD consultation for piles loinana 15 March faubagi manungda treatment tawiragadi 15% concession fangbigani akupa marol makhagi phone number natraga Shija Hospital sagi khangbiba yagani Iramda masigi ahan boina puthokjaba sangai plastic storage tank sizinnabi yansinaba potlam yaudraba LLDP ina sajaba sangai de sizinnabi fangbigidaba size singdi 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana henaba makhal kudingi apamba machu sing phambigani Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. India gi ahanba national awardee government of India na piba silver dew makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu
Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Amuka na taramok sri Noneda leba Indel Gramins Bitra ase matau nintina tawdi haiduna Longmai area LPG Domestic Consumers Welfare gi members singna solon sinkre gas agency asina miyam da mapung pana gas phangande hari lisingani tara mari gi December tang kuni thoida hangdokiba gas agent asina lamna madongi miyam gi gas phangdabagi awabadu kohangani haina thajarambadu thabak oina ngasi phawba pangthoraktabadagi khongthang asi lokhalapani hari Lampel gi BRTF fauduna sali balambi asi sei kya gi mamang dagi semlak tabana ka hena phibam soksele ngasi phawbo mari leina ba singna mieng sangdri Hausikiri Istv pizza pau matang slow jere meng tabre sing mukana khondre